Mayam Kurumjari Adon Jengbiribasi Impact News ni Impact Reporters ta Miyamutaram Oksari. Laibak asigi khwaidiki liba political party amasu oriba Indian National Congress Lotkhiba sahi chama kunthamapan suba ningching thorom ngasi laibak asigi tongan ba state singda paksana pangthoknari haiba thorom asigi saruk amoina Manipur dasu Manipur Congress Pradesh Committee na sinduna Imphal gi Congress babal da haiba Congress party gi chama ga kunthamapan suba mapok kumon thorom pangthokki thorom asida MPCC gi treasurer oriba MLA TS Lokeshwar MPCC gi Working President KS Debarberta Loinana Vice President Oiriba Bidaviti Chanjamna Hariba Toromachida Matangchina Chief Guest President Amusung Guest of Honor Oina Saruk Yaduna Hariba Toromasi Mapunghana Pangtoki Loinana Torom Asida Congress ki Tongan ba Karmi Singh Hybrid Thawi Singh Aduga Lusingba Kayana Saruk Yaduna Laikhidraba Congress Hogdoklamba Lusingba Singhi Maphamda Ikai Kunuba Utpa Loinana Party Sigi Piran Chikatpara Hariba Toromasi Mapungoba Torom Oiki Loinana Torom Asida Saruk Yakiba Congress Luchingba May Ohumdagi Hona State Asida Togliba Tangdu Laitadaba Pibam Asigi Matanga Wapang Kaya Pongtong Kibaga Loinana Congress Party na Tunglam Chatta Paikatka Riba Lebak Asigi Mia with the Bukta Paikatka Riba Tabak Torum Kayagi Matang Dasu Marik Chumba Wapam Sing Pongtong Naki. Imphal East District ki manungchana laiba sekta loksang khongi area da thibumba ki thabak sathabada ongma yauna khusugula ki aphagat ngamkhre hairi thibumba ki thabak ado ngase yuk anganbada akaknaba paw ama phangbadagi CDO Imphal East Namlai Police Station unithoi suba Assam Rifles amasung CRPF ki taranithoi suba battalion ki kangbuna sathakibani Impact News na phangba pawda thibumba ki thabak ado Imphal East District ki SP ki media makhada additional SP Operation KS Heroes na Lusingba Kangbo Amana Nasi Ayuk Pung Nipalom Henbadagi Pung Tara Pauba Pung Dongbam Sekta Loksang Kongi Singsang Parinda Thiba Humbagi Tabak Sathaba Duda Magazine Yauba M16 Rifle Ama M21 Sniper Rifle Ama Ahangma Magazine Ama Amusung Hand Grenade Hum Pagatongam Ki Haidi Pagalaba Kusukulai Sing Adu Makha Taba Logi Tabaksin Lakon Abakitamakta Lamlai Police Station the Kusin Lakre Haidi Miyamdagi Bochai Pigani Haidana Miyamdagi Sel Khomgatlaga Lotkhiba Non-Manipuri Rang Manipur Police ki Kambu Guwahati Dagi Fagatkhre Farab Dagi Mami Ajay Bahadur Kawi Harib Asina Mioi Kayadagi Bochai Pigani Haidana Namthak Tawduna Sel Khomgatlaga Lotkhiba Hari Harib Asigi Khongul Manipur Police Lirak Laba Matung Rang Guwahati ki Mafam Amadagi Fagatkhre Hari